Guhaltabida Paumi Singh the Ayat Apan Pirakiba Taudo Aduda, Senakiba Mio Singi Matakta, Excel Lokatana Langak Natumina Lababo, Yaning the Fong Doktuna, Ngasi Paumi Singh Wakat Mipam Pamkre. All Manipur Working Journalists Union Amzu Amasung Editor Guild Manipur EZM na Punak Sinduna, Infalgi Kaisampat Laymazam Lekai Community Holda, Ayupung Taradagi Nungtilpung Amafauba, Paumi Singh Wakat Mipam Pamke. Wathok asida chenari basingi mathakta khudam changdam oiba yaba action lokhat naba kyarak hanna appeal tawrabasu tabi dabadagi paumi singna wakat mifam gi khongjang changsinnaba firep asi lawrakpani hairi wakat mifam asida saruk yakhiba EZM president Yumnam Rupachandra na fongdok kibada gwaltabida thokiba thodok Maharegiment singna paumi singda athingba thamlakhibagi matangda sangsilakba khongjang ngasiga tharga numit nifuga mangani sure Langaki Maikadigi inquiry Toba Hokrabasu, Nasi Fauba, Togok Aduda Kanakana Maral Lady Haiba, Kanghandana, Tamba Amadi, Exxon Amata local Laktaba Asina Maram Oirega, EZM Amasung Amzuna Satarakiba protest Aduki Makatana, Nasisu Wakat Mifam Asisatarakpani. Langakna Togok Asiki Matanga, Media Sing na Talib demand Atuba Matamda, Pangtok Kadabani, Karigumba Langak Asina Makatana Toksadana, Kaksin Ushinadana Labor Taragade, EZM Amadi Amzuna Kupna Kanaraba Matung, Makatana Langaki Pau Fong the Bayauna Akan Bakongjangkia, Sangsilakpaya Haina Fongdoki. The journalist Mayam Governor program Siroli opening the Chatpada Thingba Nasiga Nifu Mangani Sure Sarkar gi site gi inquiry to we high the Hoji Pogu in a Quida inquiry the Kanakana Mara Lere Habagi Opnum to Tamakri Lunana inquiry the Mara Lere Haiba Kambu Singh Kari Tabak Lokakre have so Nasi Kangandana Sigi Sakas na Tumin Lesali Adugi Mayok Taning as a Editors Guild Manipur Amasung Amju Animang na Pulaga protest sit-in protest am Pamjarise Aquina Sakar the demand Taurisi Tumin Le Topigano Media the Smina Congo in Aba Midiagi Matok Tohandaba Sit Democracy the Chatna de Popular Ministry Wegera PR Wegera Sakar se Sarkar ni Sakagi Lokapam Tokpa Media ki demando atumatam the lokat piu Mari Lenaba Mioi Singh Dandi PBU Habadugi demand Galuna Nengasi Koi protest Fami Base, a protest Galuna Queen Satari Base slogan protest ki Makan Makangi slogan Nakoi Teo Namani Digi Chataralai Adugi Matakta Akoi black badge Tetlaga Tabaktoba, black ribbon Tetlaga Tabaktoba, Maduma Chatari Mamang da Koina government na inquiry Taure Haibirak Padagi Aikoi Aina Thinkraba Yawolo Singi Apunba Coordination Committee Korkomgi Taragamari Rakstuba Mapok Kumon Numit Asida Manipur Kanglay Pak Amadi WESEA Lamdam da Lairiba Wa Yawoluf Amasung Miyam Kudingmapo Korkom na Ikai Kumnabu Ulak Pagaloina Yaifa Paujel Pirakli Amadi Manipur Kanglay Paki Ningcham Yawol Ihoda Tawaina Pontapi Kraba Atawa Singh Pumna Makimafamda Korkomna Yawol gi Ikai Kumnabu Ulak Pagaloina Yeknabagi Chaithing Kaya Mayuk Naduna Yawol Iho Astiki the Magle Piriba Miam Pumna Mapuso Tagat Pongdor Pagaloina Miam na Tingnariba Awaba Kaya the So Saru Yazari Haina Korkongi Media Coordinator M Sek Sakhena Kuyek Pidina Taturak Pak Gerol Asina Fongdorakli Gerol Asina Makha Tarduna Hai Ningtam na hingba Chokhatpa Haiba Ase Mioibagi Awang Mamachatni Kal Asi Kaitaraklabadi Mioiba Kunaisu Sanga Pangkak Oire Asigumlaba Mioibagi Liklam Asiga Loinana Kumang Soksina Hinglak Pana Manipur Kanglay Paki Singmi Tammi Iresa Singna Masibu Manghan Ba Kaidungda Pamkide Maram Asimakna in Kumza 1947 da British Loilamna Tu Krabada Isaga Lengak Lingduna in Kumza 1948 da Democratic Election Mai Pak na Pangtoke Ningthaugi Lengak Pathap Thupke Miyamgi Lengak Lake Modern Nation Amadi Chap Chaba Matik Adu Chen Bahauke Khongset Asida Hizam Irabatna Achowa Thaudang Loke Irabatna Miyam Lengak Kidamak Leplamba Lining the Yumpam Oidaba Civil Society Lingnaba Lambi Peke Social Democracy ki Lehau Chelaba Iramdamda Ano Waningtam Yening Songke British Loilamgi Numit Tarakpaga Iroinana Kumza 1947 ki August ki Chaichat Taraga Marida Manipur Kanglay Paki Ningtamba Interim Lengak Semke Lamdam Asigi Ngasi Ngakpigani Lamdam Asigi Ngasigi Mirol na Idea of Manipur Kanglay Paki Matang Ikaw
ikhau langba fauriba ase ingkumja 1948 ta ningthauna thamkhiba proclamation asida yamnamak mayek sengkhe. The idea of Manipur Kanglaipak Irepaki Wakhalon ase proclamation of His Highness Maharaja 18 October 1948 asida mayek sengna mamitari. Loinana Indian Independence Act 1947 amade semdoklaba IOA ase ningthau haibadi state sing adugi ayaba yaudana tawba yade haiba wafam IOA gi section 5 ta yauke. Masigi su mathakta IOA gi section 6 ta state single lam hekta lokshin ba yade haiba su palle. Hena maru oiba wafam de IOA gi section 7 da palli madudi matam adugi states haibadi Manipur Kanglaipak kumba tungda lakadaba ningtamba Bharat ki constitution yagadabani natragana induna chatkadabani haiba condition amata IOA na thamde haina su palli. Maram asinani Manipur Kanglaipak na July kungamari 1947 da masagi ningtamba constitution lingkiba 1948 da mikhal pangthokibadu. Manipur Kanglaipak ase ningtamba leibak oikhre haibase kakningai leite. Manipur Kanglaipak ki top saktam asina India ki Union of States asida Manipur Kanglaipak Sunday Bharat ki constitution innaba semkhiba constituent assembly aduda Manipur Kanglaipak ki mihut yahon khide. Manipur Kanglaipak amasung Bharat ani ki marakta leiramba mari sing adu Indian Independence Act ki section 7 gi matung ina mari pumnamak tatkhe. Masigi khudamde ingkumja 1940 ka 9 gi October 15 da Manipur Kanglaipak po amuk hanan namduna lokshin khiba asina mayek lana taksake. Bharat na Manipur Kanglaipak po namduna lokshin khraba matungda Manipur Kanglaipak ta leiramba chingtamgi khal amuk hanan kaihalake. Kanglup naiba law semkhi masimak WESEA gi lamdam kayadasu thokhe. Kanglup ki mingda leibak sembana ethnic homeland gi manglan kya sagatnaba machak oikhe. Ngasi Manipur Kanglaipak ta thokliba wathok asiso Bharatna Wishyada thakhiba communal gi maru aduna sare pharakpane. Maram aduna Manipur Kanglaipak ta khundaminariba furup kanglup singna furup kanglup ki lanban semgatpadage nanthok pa chungane masina ekhoi masel gi marakta mangjaba natana kari supurakloi haibase khanglabadi apunba saukhatpa ngamgani haina korkomna thadorakpa cherol asina makhata na phongdorakle. Young Film Production ki banner makhada taraga tarirak suba production oina Kamala Tongbram na present tauduna machin manau pictures na puthokpa thoi basoibam na direction pigadaba mahu pubi haina mingthonba Manipuri feature film ge yaifa thongni thoram ngasi pangthokre. Lamsang police station ge haurang sabal da leiba Millennium Garden da pangthokiba thongni thoram aduda Film Forum Manipur gi former chairman Samjet Saban Mangol Zau amade senior actor Ningthauja Zai Bidyana Mithunglen Singh oina saruk yakhe. Film asigi story baina sihait screenplay Barun Laishramni film asida James Saikhom Ratna Khetrimayum Kisan Chingabam Jackson J Bidya Mangozau Gita Modubala Sorojini Ratan Mukhai Ratan Laitang Them Nongdam Banang Elina Angom amade Manishana Chingbana Maru oiba Mamiroi Singh oina tongan basaktam langgadori haire. Film asigi cinematography Loris Imagics amade Palin Ningthauja editor Bizu F VFX lyrics Dalom Gurumayum music Deep Sinamne Chief guest oina saruk yakhiba subject Saban Mangol Zauna haikibada film amada afaba script khanbage tangai fadaba leiri society asida wakhal loksing oigetaba script puthok piraktuna lamdam asi achumba lambida puraknaba thodang lawminasi haike. Thauranga mari leinana wangang loisingna Manipur film gi matang dasu wafom kaya phongdoknarkhe. Film asida maru oina lambi lana chat khikadawra babu achumba lambida purakpa amadi drug issue gi matang dani hairi. Aikoi objecti aikoi film na khwaidagi lubasi film ama puthokpa matamda khwaidagi lubasi script choice tabasi aikoi apha script khanna se
masi yam lui hai na di mama ngai di script si ha na lai na ram de ekoi ne film ma nam ge hai ka da writer kuna script writer ne e bane madu de ekoi ne khal Security Force na Imphal East District ke mafam ani dagi aina thingkraba lalholuk manga fa bangamkhre Manipur Police Control Room na thadorakpa pau amagi matung ina akaknaba pau ama fangbadagi Imphal East District ki kaibi haikak mapan awang lekai da thibo humbagi thabak chathabada Security Force na aina thingkraba lalholuk KCP PWG ge miyoi ani fare hari faraba miyoi ani adude sangom sumpham Musa Ahmed Elias Ibobi chahi nifo khomidok mayai lekai amade Farokiu Saha chahi kunga manga khomidok awang lekai degini makhoi dagi Honda Dayo ama fagal hari gari asi makhoi na miyam dagi sel khongat pachatpada sijinabani hari amaromda iril bong police station ge kairau khunau dagi pre-park ke miyoi ahum fare hari faraba miyoi ahum adude Laishram Bisan Maitei Elias Bozo Elias Nongthon chahi kunga nipal Imphal West District ke Lamphel Sana Kaithel dagi ni hari faraba miyoi ahum adugi manungda ani amade juvenile ni hari Thawal College के Academy Section Thawal College के Academy Session 2025-2026 ता BA BSc First Semester दा नौना मिंग चलक्लब महैरोई सिंगबो सखंग माइखंगनबा अमदे कॉलेज असि मरमदा खंगहनबगी नुमित होमनि चुपना चथगदबा 3-day student induction program ngasi कॉलेज असि के multipurpose hall दा हौदोखरे induction थौरम अदु हौदोपगी थौरमदा College asigi Principal Professor A. Nabachandrana Athoiba Mithung Thawal College Teacher Association ge President N. Ibobina Thawramapu aduga College asigi English Department ge Head of Department Dr. K. Tes Rani Devina Akhanaba Mithung Len Singh oina saruk yakhe College adugu New Education Policy NEP ge Coordinator S. Janendrana Thawram aduda saruk yariba singbo taramno okladuna Student Induction Program adu pangthokpagi nunggi oiba warol sing Sanduk na thamke loinana tongan ba department ki oza sing su wa ngangke ngasi ahan ba numitta mahiroi singna oza sing da college aduge fitness center library swimming pool basketball ground amade Jubilee Hall na chingba chatuna nongna ming chalakli ba mahiroi sing da takhe hayeng nini chanba numit ki ayukta nongna ming chalakhi ba mahiroi singa senior mahiroi sing amasung tongan ba department ki oza singa interaction ge thoram pangtokani aduga nungthil ge thoramda mahiroi singna tongan ba activities sing talent show sing pangtokani aroi ba humni chanbadana college asigi tongan ba department singda induction program sing pangtokani hare thoram ge athoiba mithung college asigi Principal Professor A. Nabachandrana Thawal College asida art amadi science animakta subject taraga nipan rom hangboda natana NCC and SS na chingbasu hangani Hariba subject sing asi amana hena amana taba amata nate mahiroi sing na magi apamba subject sing aduda kanna hotnaduna oza sing na takpi tambiba matamda mamutta na tasinduna mai pakpa punsi ama oinaba hotnagadabani hotnaba kanba sing di line su minasu sangani oza sing na su mating pangningani haiki am lai khare punsi gi stage se sai humbu ga humdoi mari sujala mathang tawre nungai ba miku mayam lai ki awa ba miku mayam lai ki adubu ai gi punsi da khwai de gi nungai ba miku bhaira gadi ai na matam amada BA matam BA sine ko second year pass to ga graduate oiba nomito maduda haro ki ba mitagi pi ta ki ba ai hu jama tum ningsang aduni nakoi nak ai na tahoning ba gi wakhanda ai su matam da thamoi da thuk la bu phau ki Madumak nosu oibu asano aduga saidagi aina hajari bado amna ojasing ta ko parawa ta dadana thawodana tarogadi isona su kanana su matam awaba yaudaba misakto puning sang do misakto kanamatana matiang pangoi laina su pangoi haina bamlai God helps those who helps themselves masada matiang pangjari mi do Isona su mateng dum pangbi mina su pangbi rakani afang pudimagta noi kisana pham adum laigani adugumba magul leba misak sing dun khoi loina oibo oyo adu aina hajara bada ngasai
subject mayam le khoi subject tara tu hangi Security Force na Bisnupur District ta thibu humbagi thabak sathabada yamlo khulai kya phagat pangam khre Manipur Police Control Room na thadorakpa warol amagi matung ina Bisnupur District ke Loktak Police Station ke manung chana leiba Nepali Basti Santipur area da thibu humbagi thabak chathabada SLR rifle ama ahangma magazine amaga loinana 303 rifle ama AK gi ahangma magazine ani improvised mortar ani baufeng handset taret tear smoke grenade ahum stun grenade ama Ilamparap bomb ahum 12 bore life cartridge taruk maru khara improvised mortar tripod ama grenade ama baufeng charger nipan BP jacket ani khongup jura ama amadi bell ani fagat pangam le hari State asida ngarang fawuda COVID-19 na naraba active case ki masing yang kay mga khakta ngaire state asida COVID-19 gi mayukta mathau taba thabak sing lokhalakliba lenga ki mari leinaba loisyang singi official ahum na thokpa ngarang gi sample taraga mga test tobagi manungda positive case ani thengna duna ngarang fawuda thengnaba apunba positive case ki masing chaniga mari fuga taraga mapan surabasu ngarang khakta miyoi taraga humdoi discharge tawkibaga loinana punna discharge tawkiba miyoi singi masing chaniga humfuga humdoi sure maram aduna ngarang fawuda leiriba active case ki masing yang khay mga khakta ngai hari adum oinamak status update asigi matung ina ngarang fawuda thengnaba positive case ki masing listing amaga yang khay ga taruk sure aduga ngarang fawuda sample sing test torba masingna district singi oina Bisnupurda humfuga taruk Surasampurda ama Imphal East ta chamaga mari fuga taraga mapan Imphal West ta chahunga yang khay ga mga Kaksingda kunmathoi Kamjongda ahum Kangpokpida taruk Noneda ani Senapatida nipan Tamelongda mga Tecnopolda mapan Thawalda humfuga mathoi amasung Urkhul district ta mapan ne aduga ngasi fawuda sample amata test tawdriba district anina Jiribam amasung Frezol ne Apunba district taraga taruk ke manung dage positive case thengnaraba district singna Bisnupurda taraga nipan Sandelda ani Imphal East ta humfuga mapal Imphal West ta chamaga marifuga taraga taruk Kakchingda amma Tecnopolda ani amasung Thawal district ta tarani hairi Manipur Police Control Room na thadorakpa cherol amagi matung ina state asigi ching amasung tampaki chingnaningai oiba mafam singda kudong thiba thoktana bagidamak security force na akan ba check sing thorang sing lokhatpaga loinana sing amasung tamna puna checkpoint chamaga taramathoi hangduna achat awong sik check tawduna miyoi taraga taruk wahang phang sathaki hari Amaromda Manipur Police na Motor Vehicle Act ke makhada drive sathabada ain kaina thoroppa gari nifuga manga chalan kaktuna sel oina lupa listing marifuga humdoi chawnga khongkat pangam le haire amade gari taraga taruk dake tintet film su lauthoki haire #BAM MMA amadi #Fight Studio Gym gi sanaroi taraga taruk na saruk yaraduna Rhino Fighting Championship 2025 ta gold medal taruk amasung silver medal tara punna medal taraga taruk lawrakre Assam gi Dibrugarh leiba The Heights SK Kanoi College ta Rhino Martial Arts and Fitness Center sinduna Numit nini supna Rhino Fighting Championship 2025 pangthokkibada sanaroi taraga taruk amasung coach ani amadi Manipur gi team guide oina si Heights sana hen bamaitei S Nirman Kumar Korimayum ningthemna saruk yaraduna #BAM MMA tagi man card semi pro Melody Samom 48 kg gold medal man card amateur laisang them Manda Debe 56 kg gold medal Thongram Nansal Singh 61 kg gold medal Yumnam Amuzau 61 kg gold medal Arvind Maitei 61 kg silver Sanasam 0 57 kg silver Mami Sainam Khup Kom yang 52 kg silver MD Khan 57 kg silver Lamfelite 52 kg silver medal Rinsam Saren 61 kg silver medal amade #Fight Studio Gym gi oina gold ani amasung silver mari punna medal taruk
ꯂꯧꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯕꯥꯎꯠꯇ ꯃꯦꯗꯜꯗ ꯃꯥꯏ ꯄꯥꯛꯂꯛꯈꯤꯕꯕꯨ ꯑꯦꯁꯇꯦꯛ ꯕꯦꯝ MMA ꯐꯥꯏꯠ ꯀ꯭ꯂꯕꯀꯤ ꯐꯥꯎꯟꯗꯔ ꯊꯧꯅꯥꯎꯖꯝ ꯕꯦꯝꯕꯦꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ DYA Elangkhangpokpina senduna pangthokpa Let El Sana Memorial 9-man Open A-Side Football Tournament asigi aroiba league round match ta ngarang Wangkhem FC Elangkhangpokpi amadi YOC Yandong anina sanakhiba match ta Wangkhem FC gi jersey number 9 El Risina match kit 8 suba minute 13 suba minute 28 suba minute amadi 38 suba minute ta punna goal mari chanduna mangjil thana chatkhi adubu YOC Yangdongi Maikai Paukum Oina match ke minute nifuga manga suba minute ta jersey number 13 neutral na goal amade 47 suba minute ta jersey number 18 Birendra Kumar na goal amaga chanduna apiba matamda goal mari ani chanaduna Wangkhem FC Elangkhangpokpina mai pakre tournament asigi makha chatharakpa oina lakliba July gi tang 9 hayeng leba pokpa numitaki ahanba quarter final match sanaragani quarter final ki match oina ahanba ground da DYA Elangkhangpokpi amadi Wangkhem FC Elangkhangpokpi sanagani aduga anisuba ground na EPYC Elangkhangpokpi amadi TUC Thongjau sanaragani hairi Aroibada maroiba pau amuhan na pizare Humdraga Tarurak Soba Band Mahotsav ki Grand Final ngasi Imphal gi City Convention Center da Governor Ajay Kumar Balayaw na pangthokre Gwaltabi da Paumi Singh da ayet papir kiba miyoy singi mathakta action lokhattaba pu yaningdaba fongdoktuna wakat mifam phangkre Korkomgi taraga marirak suwa mapok kumon numit asida miyam khuding mapu ikai khumnabu ulat pagaloina yaifa pauzel pirakli Young Film Production gi banner makhada mahu pubi film gi yaifa thauni thoram pangthokre amadi security force na Imphal East district ki mafam na tingkraba lalholuk mga fabangam Hauziki sandok chaba Manipuri Paulo sinjare makha taba pau gi damak midyeng tadana lebiyo